Hi everyone. Okay. ꯑꯗꯨꯒ ꯍꯥꯏꯗꯤ ꯑꯃ ꯏꯕꯅ ꯀꯩ ꯊꯋꯥꯏ ꯃꯤꯔꯦꯟ ꯍꯥꯏꯕ꯭ꯔꯣ ꯑꯍꯤꯡꯕ ꯊꯋꯥꯏ ꯃꯤꯔꯦꯟ ꯍꯦꯛꯇ ꯍꯥꯏꯁꯤ ꯀꯩꯒꯤꯅꯣ ꯑꯩꯅ ꯊꯋꯥꯏ ꯃꯤꯔꯦꯟꯁꯦ ꯀꯥꯏꯗ ꯊꯦꯡꯅꯔꯒ ꯈꯪꯗꯦ ꯑꯗꯨꯒꯤ ꯍꯥꯏꯐꯦꯠꯇ ꯉꯥꯡꯉꯣ ꯑꯗꯨꯒꯤ ꯃꯇꯥꯡꯗꯨꯗ ꯊꯥꯒꯠꯂꯛꯀꯗꯕ ꯆꯦꯅꯦꯜ ꯀꯩꯀꯥ ꯃꯥꯁꯦ ꯁꯤꯔꯦ ꯃꯥꯒꯤ ꯊꯋꯥꯏꯁꯤꯗꯤ ꯍꯥꯟꯅ ꯆꯠꯇꯕꯤꯗ ꯑꯩꯈꯣꯏ ꯃꯔꯛꯇ ꯉꯁꯤꯁꯦ ꯀꯩꯅꯣꯅꯦ ꯑꯩꯈꯣꯏꯒꯤ ꯏꯌꯥꯝꯕ ꯑꯃꯒꯤ ꯃꯥꯒꯤ ꯄꯣꯂꯣꯏ ꯁꯨꯠ ꯇꯧꯗꯣꯏꯅꯦꯕꯀꯣ ꯄꯣꯂꯣꯏ ꯁꯨꯠ ꯇꯧꯕꯁꯤꯗ ꯍꯥꯏꯗꯤ ꯌꯥꯝꯅ ꯍꯧꯖꯤꯛ ꯇ꯭ꯔꯦꯟꯗꯤꯡ ꯑꯣꯏꯔꯤꯕ ꯋꯦꯕ ꯁꯤꯔꯤꯁ ꯑꯃꯒꯤꯀꯣ ꯀꯩꯅꯣ ꯍꯥꯏꯗꯤ ꯐꯤꯂꯝꯁꯨ ꯃꯌꯥꯝ ꯀꯨꯝꯕꯕꯨꯗꯤ ꯑꯗꯨꯑꯣꯏꯁꯨ ꯍꯟꯗꯛꯀꯤ ꯑꯃꯨꯛ ꯍꯥꯏꯗꯤ ꯍꯦꯟꯃꯜꯂꯤ ꯅꯨꯡꯁꯤꯕ ꯅꯨꯡꯁꯤꯕꯩꯅꯤ ꯅꯨꯡꯁꯤꯃꯟꯕꯩꯅꯤ ꯑꯗꯣ ꯑꯗꯨꯒꯤ ꯆꯍꯤ ꯍꯪꯅꯕ ꯃꯇꯝꯗ ꯑꯩꯉꯣꯟꯗ ꯆꯍꯤ ꯑꯃꯗꯤ ꯍꯜꯂꯦꯝꯃꯦ ꯑꯗꯣ ꯎꯠꯂꯛꯀꯦ ꯅꯥꯀꯟꯗ ꯂꯩꯌꯦ ꯆꯦ ꯁꯣꯅꯤꯌꯥ. Hi everyone. ꯆꯦ ꯁꯣꯅꯤꯌꯥ ꯊꯦꯡꯅꯕꯁꯦ ꯌꯥꯝꯅ ꯍꯥꯏꯗꯤ ꯆꯦ ꯁꯣꯅꯤꯌꯥ ꯀꯩ ꯏꯟꯖꯥꯡ ꯆꯥꯔꯛꯑꯒꯦ? ꯑꯩꯁꯦ ꯅꯍꯥꯟꯗꯒꯤ ꯅꯥꯕꯒꯤ ꯍꯋꯥꯏꯃꯨꯛ ꯀꯥꯡꯁꯣꯏꯗꯣ ꯊꯣꯡꯉꯦ ꯑꯗꯨ ꯆꯥꯏ. ꯑꯩꯈꯣꯏ ꯕꯤꯁꯅꯨꯄꯨꯔꯗ ꯍꯟꯗꯛ ꯁꯨꯇꯤꯡ ꯂꯥꯛꯄꯗꯣ ꯑꯁꯤꯒꯤꯗ ꯑꯃ ꯅꯝꯃꯤꯗꯅ ꯑꯗꯨꯗꯣ ꯅꯨꯄꯤ ꯅꯨꯄꯥꯝ ꯁꯥꯏꯔꯦ ꯑꯗꯨꯗꯣ ꯅꯨꯄꯤ ꯍꯣꯏ ꯑꯩꯒꯤ ꯌꯨꯝ ꯁꯥꯕ ꯑꯗꯣ ꯑꯗꯨꯗ ꯅꯝꯈꯤꯕ ꯁꯤꯟꯈꯩꯗꯣ ꯑꯃꯨꯛꯀ ꯂꯣꯏ ꯍꯟꯗꯣꯏꯅꯦ. ꯑꯃꯨꯛ ꯂꯣꯏ ꯍꯟꯗꯣꯏꯕ ꯑꯗꯨꯗꯣ? ꯂꯣꯏ ꯍꯟꯗꯣꯏꯅꯦ. ꯀꯩ ꯐꯔꯛ ꯇꯥꯕ ꯈꯔ ꯌꯥꯎꯔꯦꯕ ꯁꯤꯗ ꯑꯃꯨꯛ ꯂꯥꯛꯈꯤꯅꯤꯕ ꯑꯗꯨꯗꯤꯀꯣ? ꯑꯗꯣ ꯍꯥꯏꯗꯤ ꯌꯥꯝ ꯊꯥꯖꯗꯅ ꯁꯨꯃꯥꯏꯅ ꯊꯦꯡꯅꯕ ꯐꯪꯕꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏ. ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯃꯇꯝꯗꯨꯗ ꯌꯥꯝ ꯑꯉꯥꯡ ꯑꯣꯏꯅ ꯌꯦꯡꯈꯤꯕꯗꯣ ꯍꯥꯏꯗꯤ ꯃꯩꯔꯥꯟꯒꯤ ꯀꯩꯅꯣꯒꯤꯗꯣꯀꯣ ꯒꯣꯀꯨꯜꯒꯤ ꯃꯆꯥꯅꯨꯄꯤ ꯁꯥꯕꯗꯣꯀꯣ ꯑꯗꯨꯗꯩ ꯑꯩꯈꯣꯏꯅꯗꯤ ꯑꯗꯨꯝ ꯑꯉꯥꯡ ꯑꯣꯏꯅ ꯑꯉꯥꯡꯅꯦꯅ ꯀꯥꯏ ꯈꯔ ꯌꯦꯡꯉꯤꯅꯦ ꯑꯗꯨ ꯑꯗꯨꯝ ꯆꯥꯎꯕꯁꯨ ꯃꯥꯟꯅꯔꯦ ꯆꯍꯤ ꯉꯁꯤ ꯊꯦꯡꯅꯔꯀꯥꯟꯗ ꯆꯍꯤ ꯌꯥꯝ ꯍꯟꯅꯕꯗꯤ ꯅꯠꯇꯦꯗ ꯑꯃꯈꯛꯇꯪ ꯍꯟꯕ. ꯑꯗꯣ ꯑꯩꯁꯨ ꯅꯨꯄꯤ ꯊꯤꯔꯦꯕꯀꯣ ꯑꯩꯁꯦ ꯑꯩ ꯏꯆꯥ ꯑꯃ ꯂꯩꯔꯦ. ꯑꯗꯣ ꯑꯩꯁꯦ ꯐꯤꯂꯝꯒꯤ ꯀꯩꯒꯤ ꯑꯇꯩꯒꯤ ꯀꯩꯅꯣꯗꯤ ꯅꯠꯇꯕꯤꯗꯀꯣ ꯆꯦ ꯁꯣꯅꯤꯌꯥꯁꯤꯗꯤ ꯂꯥꯏꯔꯤꯛꯀꯤ ꯃꯔꯝꯁꯦ ꯑꯩ ꯈꯔ ꯍꯥꯏꯗꯤ ꯂꯥꯏꯔꯤꯛ ꯍꯩꯕ ꯈꯣꯠꯄꯁꯦ ꯑꯩ ꯌꯥꯝꯅ ꯉꯥꯎꯋꯦꯕ. ꯍꯥꯏꯗꯤ ꯉꯥꯎꯋꯦ ꯍꯥꯏꯗꯤ ꯄꯥꯝꯖꯕꯗꯣ ꯍꯥꯏꯇꯥꯔꯦꯀꯣ. ꯂꯥꯏꯔꯤꯛ ꯄꯥꯕꯁꯦ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯌꯦꯡ ꯑꯩꯈꯣꯏꯁꯨ ꯏꯆꯥ ꯅꯨꯄꯤꯗ ꯒꯥꯏꯗ ꯇꯧꯅꯕ ꯈꯤꯇꯪ ꯍꯥꯏꯕꯤꯔꯝꯃꯨ. ꯍꯣꯏ ꯑꯩꯅ ꯍꯥꯏꯒꯗꯕ ꯁꯨꯝ ꯅꯪꯒꯤ ꯀꯩꯅꯣ ꯂꯩ ꯍꯥꯏꯗꯅ ꯏꯆꯥꯅꯨꯄꯤ ꯂꯩ ꯍꯥꯏꯗꯅꯀꯣ ꯃꯥꯅ ꯑꯄꯥꯝꯕꯗꯣ ꯑꯗꯨꯝ ꯆꯠꯍꯟꯕꯤꯕ. ꯍꯣꯏ ꯂꯥꯏꯔꯤꯛꯇ ꯄꯥꯝꯃꯦꯅ ꯑꯩꯈꯣꯏꯒꯤ ꯂꯥꯏꯔꯤꯛꯇ ꯅꯪ ꯔꯦꯡ 1 ꯇꯥꯗ ꯌꯥꯗꯦꯀꯣ ꯍꯥꯏꯕꯗꯤ ꯇꯧꯕꯤꯗꯕꯅ ꯐꯩꯌꯦꯕꯀꯣ. ꯑꯗꯨꯕꯨ ꯂꯥꯏꯁꯨ ꯈꯪꯕꯗꯤ ꯗꯔꯀꯥꯔ ꯇꯥꯏ, ꯅꯣꯂꯦꯖ ꯂꯩꯕꯗꯤ ꯐꯩ. ꯑꯗꯨꯅ ꯍꯣꯏ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨꯁꯨ ꯐꯖꯅꯗꯤ ꯋꯥꯠꯍꯟꯗꯕ. ꯑꯗ ꯍꯥꯏꯗꯤ ꯃꯤꯇꯣꯞ ꯑꯣꯏꯌꯣ ꯍꯥꯏꯕꯃꯛ ꯅꯠꯇ꯭ꯔꯒꯁꯨꯀꯣ ꯄꯥꯕ ꯍꯥꯏꯕꯕꯨ ꯑꯗꯨꯗꯤ ꯏꯁꯥꯒꯤ ꯍꯣꯠꯅꯖꯅꯤꯡꯕꯗꯣ ꯑꯗꯨꯗ ꯂꯩꯔꯦ. ꯑꯩꯅ ꯑꯃꯨꯛ ꯁꯤꯒꯤ ꯂꯥꯏꯔꯤꯛꯀꯤ ꯂꯥꯏꯟꯁꯤꯗ ꯀꯥ ꯍꯦꯟꯅ ꯆꯠꯅꯤꯡꯕꯒꯤ ꯁꯨꯝ ꯍꯣꯠꯅꯕꯅꯦꯕ. ꯅꯠꯂꯝꯗ꯭ꯔ ꯇꯥꯔꯒꯗꯤ ꯑꯗꯨꯝ ꯀꯩ ꯍꯥꯏꯇꯥꯔꯦ ꯑꯩꯒꯤ ꯅꯣꯂꯦꯖ ꯐꯪꯐꯝ ꯊꯣꯛꯄꯗꯣ ꯐꯪꯉꯒ ꯑꯗꯨꯝ ꯑꯩꯒꯤ ꯊꯕꯛ ꯑꯇꯣꯞꯄꯗ ꯃꯥꯏ ꯑꯣꯟꯁꯤꯟꯕ ꯌꯥꯏ. ꯑꯗꯣ ꯃꯇꯝ ꯐꯖꯅ ꯃꯦꯅꯦꯖ ꯇꯧꯕ ꯍꯩꯔꯒ ꯂꯣꯏꯔꯦ. ꯑꯗꯨꯝ ꯃꯁꯥ ꯃꯁꯥꯅ ꯍꯩꯖꯔꯛꯀꯗꯧꯕ. ꯑꯩ ꯑꯗꯨꯝ ꯍꯥꯏꯗꯤ ꯌꯥꯝꯅ ꯄꯥꯝꯅ ꯌꯦꯡꯉꯦꯕꯀꯣ. ꯍꯥꯏꯗꯤ ꯁꯤꯁꯇꯔ ꯍꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯀꯔꯤ ꯀꯔꯥ ꯀꯅꯥ ꯂꯩ ꯈꯣꯠꯂꯦ ꯂꯣꯏ ꯌꯦꯡꯃꯟꯕꯒꯤ ꯈꯪꯕꯗꯣ. ꯑꯩꯁꯨ ꯕ꯭ꯂꯣꯛꯇ ꯂꯣꯏꯅꯃꯛ ꯍꯥꯞꯄꯅꯦ. ꯑꯗꯨꯗꯨꯒꯤ ꯑꯩ ꯂꯣꯏ ꯈꯪꯉꯦ. ꯑꯗꯨꯗꯨꯒ ꯍꯟꯗꯛꯇꯁꯨ ꯍꯥꯏꯗꯤ ꯇꯝꯕ ꯂꯣꯏꯁꯤꯟꯕꯒꯤꯗꯔ ꯀꯩꯅꯣꯃ ꯁꯤꯜꯚꯔ ꯃꯦꯗꯥꯂꯤꯁ ꯍꯣꯏ ꯑꯗꯨꯃꯥꯏꯅ ꯀꯩꯅꯣ ꯇꯧꯋꯦꯀꯣ. ꯍꯥꯏꯗꯤ ꯑꯗꯨꯝ ꯆꯪꯉꯒ ꯌꯦꯡꯉꯦ ꯉꯥꯏꯍꯥꯛ ꯂꯩꯇꯅ. ꯑꯗꯣ ꯌꯥꯝ ꯅꯨꯡꯉꯥꯏ. ꯍꯥꯏꯗꯤ ꯍꯟꯗꯛꯁꯨ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯍꯥꯏꯗꯤ ꯃꯃꯥꯡꯗ ꯂꯥꯛꯈꯤꯕꯗꯨꯗꯤ ꯑꯩ ꯏꯀꯥꯏꯗꯅ ꯀꯧꯍꯧꯗ꯭ꯔꯦꯕꯀꯣ. ꯍꯥꯏꯗꯤ ꯑꯗꯨꯝ ꯎꯗꯤ ꯎꯕ ꯑꯗꯨꯗꯨꯒ ꯀꯧꯍꯧꯗ꯭ꯔꯦ. ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯂꯥꯛꯀꯅꯤ ꯈꯣꯠꯀꯅꯤ ꯍꯥꯏꯔꯛꯄꯗ ꯆꯦꯜꯂꯛꯏꯅꯦ. ꯑꯩꯈꯣꯏ ꯌꯨꯝ ꯃꯅꯥꯛ ꯅꯛꯑꯦ ꯁꯤꯁꯦ. ꯑꯗꯨꯗꯨꯒ ꯍꯥꯏꯗꯤ ꯐꯤꯂꯝꯒꯨꯝꯕ ꯀꯩꯒꯨꯝꯕꯁꯦ ꯍꯟꯗꯛ ꯑꯃ ꯍꯧꯖꯤꯛ ꯅꯨꯡꯁꯤꯕꯩ ꯅꯨꯡꯁꯤꯃꯟꯕꯩ ꯅꯝꯃꯤꯗꯅꯀꯣ. ꯑꯗꯨ ꯅꯝꯕꯗꯣ ꯑꯇꯩꯗꯤ ꯀꯩꯅꯣ ꯇꯧꯔꯣ ꯑꯇꯩ ꯅꯝꯃꯔꯣꯏ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣ ꯍꯥꯏꯕꯗꯣ ꯅꯝꯃꯔꯣꯏꯗ꯭ꯔꯥ ꯃꯇꯝ ꯈꯔ? ꯑꯇꯩꯗꯤ ꯃꯇꯝ ꯈꯔ ꯅꯝꯒꯤꯔꯣꯏ. ꯍꯥꯏꯗꯤ ꯆꯍꯤ ꯑꯃ ꯑꯅꯤꯃꯨꯛꯇꯤ ꯅꯝꯒꯤꯔꯣꯏꯅ ꯈꯜꯂꯤ. ꯁꯤꯅꯦ ꯑꯗꯨꯝ ꯍꯥꯏꯗꯤ ꯐꯅ ꯃꯇꯝ ꯃꯦꯅꯦꯖ ꯇꯧꯕ ꯉꯝꯃꯦ ꯍꯥꯏꯔꯒꯁꯨ ꯃꯤ ꯑꯃ ꯑꯣꯏꯔꯨꯕꯅꯤꯅ ꯅꯥꯕ ꯈꯣꯠꯄ ꯑꯗꯨꯝ ꯌꯥꯎꯔꯛꯑꯦꯕ ꯑꯩꯉꯣꯟꯗ. ꯑꯗꯨꯅ ꯍꯟꯗꯛ ꯑꯩꯁꯨ ꯏꯁꯥ ꯈꯔ ꯅꯥꯕ ꯈꯔ ꯀꯩꯅꯣ ꯇꯧꯗꯦ. ꯍꯤꯗꯥꯛ ꯀꯩꯀꯥ ꯆꯥꯕ ꯈꯣꯠꯄꯅ ꯏꯁꯥꯗꯣ ꯂꯣꯏ ꯃꯦꯅꯦꯖ ꯇꯧꯕ ꯉꯝꯃꯛꯇꯕ. ꯑꯗꯨꯅ ꯀꯩꯅꯣꯃꯛꯇꯤ ꯒꯤꯞ ꯑꯞ ꯇꯧꯗꯕ ꯌꯥꯗꯦ. ꯁꯦꯀ꯭ꯔꯤꯐꯥꯏꯁ ꯇꯧꯊꯣꯛꯑꯒꯦꯅ ꯑꯗꯨꯝ ꯃꯇꯝ ꯈꯔ ꯂꯦꯞꯄꯒꯦꯅ ꯈꯜꯂꯤ. ꯑꯩꯅꯀꯣ ꯍꯥꯏꯗꯤ ꯌꯥꯝꯅ ꯀꯩꯅꯣ ꯇꯧꯕꯒꯤ ꯋꯥꯗꯤ ꯅꯠꯇꯦꯕꯀோ. ꯑꯩꯒꯤ ꯆꯦꯅꯦꯜꯗ ꯏꯁꯩ ꯑꯃꯈꯛꯇꯪ ꯑꯩ ꯅꯨꯄꯤꯅ ꯏꯁꯩ ꯑꯃꯈꯛꯇꯪ ꯐꯣꯡꯉꯦꯕꯀꯣ. ꯃꯥꯅ ꯑꯩ ꯅꯨꯄꯤꯅ ꯑꯗꯨꯝ ꯁꯛꯆꯕ ꯍꯥꯏꯇꯥꯔꯦ. ꯑꯗꯨꯗꯣ ꯁꯨꯝ ꯍꯥꯏꯗꯤ ꯑꯩ ꯑꯦꯜꯕꯝ ꯑꯣꯏꯅ ꯁꯨꯝ ꯄꯨꯊꯣꯛꯀꯦ ꯀꯥꯏꯅ ꯈꯜꯂꯤꯕ. ꯑꯗꯨꯁꯦ ꯍꯥꯏꯐꯦꯠ ꯆꯦꯒꯤ ꯐꯣꯟꯗꯒꯤ ꯍꯥꯏꯐꯦꯠ ꯇꯥꯔꯒ ꯍꯥꯏꯗꯤ ꯚꯤꯗꯤꯑꯣ ꯅꯝꯅꯀꯣ ꯑꯇꯩ ꯑꯃꯇꯪ ꯀꯥꯃꯤꯟꯅꯔꯒ ꯃꯁꯤ ꯑꯦꯜꯕꯝ ꯑꯣꯏꯕ ꯌꯥꯏ. ꯍꯥꯏꯗꯤ ꯅꯝꯕꯗ ꯐꯖꯔꯣꯏ. ꯊꯥꯒꯠꯈ꯭ꯔꯕ ꯏꯁꯩꯔꯣ? ꯀꯩ ꯍꯥꯏꯅ ꯐꯣꯡꯗꯣꯛꯇꯕꯅ ꯂꯩ. ꯑꯣꯗꯤꯑꯣ ꯈꯛꯇꯪ ꯊꯣꯛꯈꯤꯕ. ꯑꯩꯒꯤ ꯆꯦꯅꯦꯜ ꯑꯗꯨꯝ ꯊꯥꯒꯠꯆꯕ. ꯐꯣꯡꯗꯣꯛꯇꯕꯇꯪꯗ ꯁꯔꯆ ꯇꯧꯕꯤꯕꯅꯤ.
ꯑꯗꯨꯗꯣ ꯁꯤꯁꯤꯔꯥ ꯃꯥꯁꯨ ꯄꯨꯔꯛꯀꯦ ꯇꯧꯕꯅꯦ ꯑꯉꯥꯡ ꯀꯟꯅ ꯅꯥꯍꯧꯔꯕ ꯑꯗꯨꯗꯨꯒꯤ ꯄꯨꯔꯛꯇ꯭ꯔꯦ ꯃꯥ ꯑꯩ ꯁꯨꯝ ꯇꯥꯍꯟꯅꯤꯡ ꯇꯧꯕꯅꯦ ꯋꯥꯔꯧꯕ ꯌꯥꯗꯦꯀꯣ ꯀꯩꯝ ꯀꯥꯏꯗꯦ ꯌꯦꯡꯒꯦ Thank you ꯐꯖꯩ ꯌꯥꯝꯅ ꯃꯈꯣꯟ ꯌꯥꯝ ꯐꯖꯩ ꯑꯗꯨꯝ ꯍꯥꯏꯗꯤ ꯑꯗꯨꯒꯤ ꯃꯊꯪꯗ ꯂꯥꯛꯄ ꯀꯥꯟꯗꯀꯣ ꯍꯥꯏꯗꯤ ꯅꯪꯅ ꯂꯣꯟꯅ ꯑꯃ ꯇꯥꯔꯛꯄꯅꯦꯕ ꯑꯗꯨ ꯃꯇꯥꯡꯗ ꯔꯤꯜꯁ ꯌꯥꯝ ꯅꯝꯅꯈꯤꯕꯅꯦ ꯑꯩꯅꯁꯨ ꯅꯣꯡꯃ ꯆꯦ ꯁꯣꯃꯥ ꯌꯨꯝꯗ ꯆꯠꯂꯨꯏꯌꯦ ꯃꯥ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯑꯦꯜꯕꯝꯁꯦ ꯁꯨꯃꯥꯏꯅ ꯅꯝꯁꯦ ꯈꯣꯠꯁꯦꯅꯀꯣ ꯑꯩꯅ ꯆꯦ ꯁꯣꯃꯥꯗ ꯍꯥꯏꯕꯅꯦꯕ ꯍꯥꯏꯕꯗꯣ ꯃꯥꯅ ꯂꯥꯟꯒꯤ ꯃꯈꯥ ꯄꯣꯟꯅ ꯌꯦꯡꯉꯒ ꯑꯣꯏꯅ ꯀꯩꯅꯣ ꯇꯧꯒꯦꯅ ꯇꯧꯕꯅꯦ ꯑꯃꯨꯛ ꯈꯔ ꯆꯦꯛꯁꯤꯟꯅ ꯅꯝꯗꯕ ꯌꯥꯔꯣꯏ ꯃꯇꯥꯡ ꯃꯇꯝꯗꯣ ꯌꯦꯡꯉꯒꯀꯣ ꯑꯗꯨꯒ ꯑꯩ ꯁꯨꯝ ꯌꯥꯝ ꯁꯦꯡꯅ ꯍꯥꯏꯖꯔꯕꯗꯀꯣ ꯍꯥꯏꯗꯤ ꯆꯦ ꯍꯣꯏꯗꯤ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯐꯥꯎꯈ꯭ꯔꯦ ꯈꯣꯠꯈ꯭ꯔꯦ ꯍꯥꯏꯕꯒꯤ ꯀꯩꯅꯣ ꯅꯠꯇꯕꯀꯣ ꯁꯨꯃꯥꯏꯅ ꯍꯥꯏꯗꯤ ꯕ꯭ꯂꯣꯒꯀꯨꯝꯕ ꯀꯩꯒꯨꯝꯕꯗꯒ ꯁꯨꯝ ꯌꯥꯎꯕꯁꯦ ꯏꯀꯥꯏꯕ ꯈꯣꯠꯄ ꯀꯩꯅꯣ ꯇꯧꯕ꯭ꯔꯥ ꯀꯩꯝ ꯈꯟꯗꯕ ꯑꯩ ꯀꯩꯝ ꯈꯟꯗꯦ ꯍꯥꯏꯗꯤ ꯂꯩꯗꯅ ꯁꯨꯝ ꯑꯩꯅꯁꯨ ꯇꯧꯅꯤꯡꯉꯦꯕ ꯏꯟꯇꯔꯚ꯭ꯌꯨꯃꯨꯛꯇ ꯇꯧꯔꯁꯨ ꯍꯥꯏꯗꯤ ꯀꯩꯅꯣꯒꯤ ꯆꯦ ꯍꯣꯏꯒꯤ ꯂꯩꯔꯤꯕ ꯂꯦꯚꯦꯜꯗꯨꯗꯒꯤ ꯆꯤꯡꯊꯅꯤꯡꯗꯕꯒꯤꯀꯣ ꯌꯥꯝ ꯐꯖꯅ ꯇꯧꯅꯤꯡꯕꯗꯣ ꯇꯧꯋꯦ ꯑꯗꯨ ꯑꯣꯏ ꯇꯥꯔꯒꯁꯨ ꯉꯁꯤꯗꯤ ꯑꯩꯒꯤ ꯕ꯭ꯂꯣꯒꯇ ꯌꯥꯎꯕ ꯐꯪꯖꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦ ꯆꯦꯀꯣ ꯑꯗꯨꯗꯤ ꯀꯩꯅꯣ ꯀꯧꯔꯁꯤꯔꯥ ꯅꯪ ꯂꯥꯛꯑꯣ ꯍꯥꯏꯍꯧꯔꯁꯤ ꯂꯥꯛꯑꯣ ꯅꯪ ꯌꯥꯎꯔꯤꯉꯩꯗ ꯑꯩ ꯑꯗꯨꯝ ꯂꯦꯞꯄꯒꯦꯀꯣ ꯂꯦꯞꯄꯣ ꯑꯗꯨꯝ ꯍꯥꯏꯔꯒꯦ ꯍꯥꯏꯔꯣ ꯑꯣ ꯑꯩꯁꯦ ꯀꯩꯅꯣꯅꯦ ꯑꯩꯈꯣꯏ ꯕꯤꯁꯦꯝꯄꯨꯔꯗꯁꯨ ꯑꯗꯨꯝ ꯄꯣꯠꯂꯣꯏ ꯁꯨꯠꯁꯦ ꯀꯌꯥ ꯇꯧꯗꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯁꯣꯅꯤꯌꯥ ꯃꯆꯥꯁꯦ ꯀꯧꯔꯒ ꯑꯩꯅ ꯁꯨꯝ ꯑꯍꯣꯡꯕ ꯔꯦꯠꯇ ꯍꯥꯏꯗꯤ ꯏꯅꯥꯛ ꯈꯨꯟꯕ ꯅꯠꯇ꯭ꯔꯒꯁꯨ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯂꯩꯇ ꯂꯥꯏꯔꯒꯤꯗꯃꯛꯇ ꯄꯣꯠꯂꯣꯏꯁꯦ ꯑꯩꯅ 20 ꯗꯒꯤꯅ 25 ꯐꯥꯎ ꯑꯩꯅ ꯑꯗꯨꯝ ꯁꯦꯠꯆꯒꯅꯤ ꯑꯗꯨꯗꯨꯅ ꯃꯌꯥꯝꯅꯁꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯑꯩꯕꯨ ꯑꯗꯨꯝ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯑꯗꯨꯝ ꯁꯣꯅꯤꯌꯥ ꯃꯆꯥ ꯑꯗꯨꯝ ꯍꯥꯏꯖꯔꯅꯤ ꯃꯥꯅꯦ ꯍꯣꯡꯅ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯕ ꯍꯥꯏꯗꯤ ꯃꯌꯥꯝ ꯍꯦꯛꯇ ꯂꯨꯍꯣꯡꯕ ꯍꯥꯏꯁꯤꯗ ꯄꯩꯁꯥ ꯌꯥꯝ ꯆꯪꯉꯤꯗꯅ ꯑꯗꯨꯅ ꯑꯩꯈꯣꯏ ꯄꯣꯠꯂꯣꯏꯒꯨꯝꯕꯗꯁꯨ ꯄꯩꯁꯥꯁꯦ ꯌꯥꯝ ꯆꯪꯅꯔꯦꯕ ꯍꯧꯖꯤꯛꯀꯥꯟꯗꯤ ꯑꯗꯨꯅ ꯍꯧꯖꯤꯛꯀꯤ ꯃꯥꯏꯀꯦꯜꯅ ꯃꯥꯅ ꯀꯩꯅꯣ ꯍꯥꯏꯗꯤ ꯐꯖꯅ ꯐꯖꯕ ꯑꯗꯨꯒ ꯍꯣꯡꯅꯁꯨ ꯑꯗꯨꯝ ꯐꯪꯕ ꯌꯥꯕ ꯑꯗꯨꯗꯣ ꯍꯥꯏꯗꯤ ꯃꯥꯅ ꯈꯨꯗꯣꯡꯆꯥꯕꯗꯣ ꯄꯤꯕꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒꯤ ꯍꯥꯏꯗꯤ ꯈꯨꯗꯣꯡꯆꯥꯕꯁꯦ ꯂꯧꯕꯤꯅꯕꯒꯤꯗꯃꯛꯇ ꯑꯩ ꯃꯈꯥꯗ ꯀꯟꯇꯦꯛ ꯅꯝꯕꯔ ꯍꯥꯞꯆꯔꯛꯀꯦ ꯃꯌꯥꯝꯅ ꯄꯥꯎ ꯁꯣꯏꯗꯅ ꯐꯥꯎꯕꯤꯌꯣ ꯑꯗꯨꯒ ꯃꯈꯥ ꯇꯥꯕ ꯚꯤꯗꯤꯑꯣꯗꯤ ꯍꯣꯔꯦꯟ ꯆꯦ ꯁꯣꯅꯤꯌꯥꯅ ꯄꯣꯠꯂꯣꯏ ꯁꯦꯠꯄ ꯂꯣꯏꯕꯒꯤꯗꯣ ꯑꯗꯨ ꯃꯇꯦꯛ ꯑꯣꯏꯅ ꯍꯥꯞꯆꯔꯛꯑꯒꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯊꯦꯡꯛ ꯌꯨ ꯆꯦ ꯁꯣꯅꯤꯌꯥ ꯌꯥꯝ ꯑꯍꯧꯕꯗ ꯍꯥꯞꯄꯟꯅꯤꯡꯕ꯭ꯔꯣ ꯑꯩꯁꯦ ꯑꯃꯁꯨ ꯃꯆꯦꯠ ꯑꯃ ꯅꯪꯕꯨ ꯔꯤꯄꯣꯔꯠ ꯆꯠꯈꯤꯕꯗꯣ ꯁꯣꯝꯅꯕ ꯏꯁꯩ ꯊꯥꯕ ꯌꯥꯗꯦꯍꯦ ꯀꯣꯄꯤꯔꯥꯏꯠ ꯆꯥꯅꯤ ꯍꯟꯗꯛꯀꯤ ꯑꯕꯦꯝꯕꯥꯅꯤꯒꯤ ꯍꯟꯗꯛ ꯚꯤꯗꯤꯑꯣ ꯑꯃ ꯅꯝꯈꯤꯕꯗꯣ ꯆꯤꯝꯕꯥꯜꯅ ꯏꯁꯩ ꯑꯃ ꯅꯝꯕꯗꯣ ꯑꯗꯣ ꯁꯤ ꯇꯤꯝꯁꯤꯅ ꯅꯝꯕꯤꯕꯅꯦ ꯑꯗꯣ ꯍꯥꯏꯗꯤ ꯃꯈꯥ ꯇꯥꯔꯛꯄꯗꯁꯨ ꯍꯥꯏꯗꯤ ꯚꯤꯗꯤꯑꯣ ꯃꯌꯥꯝ ꯑꯃꯀꯣ ꯊꯥꯒꯠꯀꯗꯕ ꯂꯩꯔꯦ ꯍꯥꯏꯗꯤ ꯋꯥꯔꯤꯒꯨꯝꯕ ꯍꯥꯏꯗꯤ ꯑꯩꯒꯤ ꯚ꯭ꯌꯨꯋꯔꯁ ꯃꯌꯥꯝꯒꯤ ꯃꯔꯛꯇ ꯋꯥꯔꯤꯒꯨꯝꯕ ꯐꯖꯕ ꯂꯩꯔꯗꯤ ꯑꯩꯉꯣꯟꯗ ꯏꯟꯕꯣꯛꯁꯇ ꯇꯦꯛꯁ ꯇꯧꯁꯤꯟꯕꯤꯔꯛꯑꯣ ꯍꯥꯏꯗꯤ ꯁꯤ ꯋꯥꯔꯤꯁꯤ ꯂꯩ ꯀꯩꯅꯣ ꯇꯧꯕꯤꯒꯦꯔꯥ ꯈꯣꯠꯄꯤꯒꯦꯔꯥ ꯍꯥꯏꯕꯗꯣ ꯑꯗꯨꯝ ꯇꯥꯟꯅꯁꯦꯕꯀꯣ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯍꯟꯗꯣꯛꯄ ꯌꯥꯔꯁꯨ ꯑꯗꯨꯝ ꯍꯟꯗꯣꯛꯆꯒꯦ ꯑꯗꯨꯒ ꯍꯥꯏꯗꯤ ꯑꯃ ꯅꯝꯕꯗꯣ ꯀꯩ ꯊꯋꯥꯏ ꯃꯤꯔꯦꯟ ꯍꯥꯏꯕ꯭ꯔꯣ ꯑꯍꯤꯡꯕ ꯊꯋꯥꯏ ꯃꯤꯔꯦꯟ ꯍꯦꯛꯇ ꯍꯥꯏꯁꯤ ꯀꯩꯒꯤꯅꯣ ꯑꯩꯅ ꯊꯋꯥꯏ ꯃꯤꯔꯦꯟꯁꯦ ꯀꯥꯏꯗ ꯊꯦꯡꯅꯔꯒꯦ ꯈꯪꯗꯦ ꯑꯗꯨꯒꯤ ꯍꯥꯏꯐꯦꯠꯇ ꯉꯥꯡꯉꯣ ꯑꯗꯨꯒꯤ ꯃꯇꯥꯡꯗꯨꯗ ꯊꯥꯒꯠꯂꯛꯀꯗꯕ ꯆꯦꯅꯦꯜ ꯀꯩꯀꯥ ꯃꯥꯁꯦ ꯁꯤꯔꯦ ꯃꯥꯒꯤ ꯊꯋꯥꯏꯁꯤꯗꯤ ꯍꯥꯟꯅ ꯆꯠꯇꯕꯤꯗ ꯑꯩꯈꯣꯏ ꯃꯔꯛꯇ ꯍꯤꯡꯉ ꯑꯗꯨꯝ ꯂꯩꯕ ꯍꯥꯏꯇꯥꯔꯦ ꯊꯋꯥꯏꯁꯤꯅ ꯍꯦꯛꯇ ꯆꯠꯐꯝ ꯈꯪꯗ ꯉꯥꯎꯅ ꯍꯦꯛꯇ ꯃꯥꯒꯤ ꯂꯝꯗ ꯆꯠꯀꯦꯅ ꯉꯥꯏꯔꯦꯕ ꯍꯧꯖꯤꯛꯇꯤ ꯃꯥ ꯆꯠꯇ꯭ꯔꯤ ꯆꯠꯈꯤꯗꯣꯔꯦ ꯋꯥꯔꯤꯁꯤꯡꯁꯨ ꯌꯥꯗꯣꯏꯗ ꯆꯥꯡꯁꯦ ꯑꯗꯣ ꯃꯌꯥꯝ ꯐꯖꯅ ꯅꯥꯟꯅ ꯄꯤꯌꯨꯒ ꯐꯖꯅꯁꯨ ꯂꯥꯏꯛ ꯄꯤꯔꯝꯃꯣ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯔꯝꯃꯣ ꯊꯥꯒꯠꯂꯛꯀꯗꯕ ꯆꯦꯅꯦꯜꯗꯣ ꯁꯤꯗ ꯊꯣꯛꯍꯜꯂꯝꯒꯦ ꯆꯦꯅꯦꯜ ꯃꯃꯤꯡꯗꯣ ꯃꯃꯤ ꯄꯥꯎꯖꯦꯜ ꯃꯃꯤ ꯄꯥꯎꯖꯦꯜ ꯀꯣ ꯑꯩꯅ ꯀꯟꯅ ꯊꯣꯛꯍꯜꯂꯝꯒꯦ ꯃꯌꯥꯝ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯤꯜꯂꯣ ꯑꯗꯨꯒ ꯍꯥꯏꯗꯤ ꯚꯤꯗꯤꯑꯣꯗꯣ ꯍꯥꯏꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯒꯗꯕ ꯃꯥꯜꯂꯦ ꯑꯩꯁꯨ ꯅꯣꯡꯃ ꯍꯥꯏꯗꯤ ꯊꯦꯡꯅꯕ ꯃꯇꯝꯗ ꯇ꯭ꯔꯦꯂꯔꯗꯣ ꯌꯦꯡꯉꯦꯕꯀꯣ ꯌꯥꯝꯅ ꯑꯩꯈꯣꯏꯗ ꯍꯦꯛ ꯎꯕ ꯃꯇꯝꯗ ꯕꯨꯠꯀꯤ ꯑꯣꯏꯔꯒꯁꯨ ꯌꯥꯝ ꯐꯥꯒꯤ ꯇꯥꯗꯕꯤꯗ ꯊꯨꯛ ꯂꯥꯎꯕ ꯐꯥꯎꯕ ꯑꯗꯨꯃꯥꯏꯅ ꯐꯥꯎꯋꯦꯕꯀꯣ ꯑꯗꯣ ꯕꯨꯠ ꯁꯥꯏꯗꯣ ꯗꯥꯁꯟꯁꯨ ꯅꯪ ꯂꯥꯛꯑꯣ ꯍꯣꯏ ꯑꯩꯒꯤ ꯑꯣꯖꯥꯅꯤ ꯍꯥꯏꯗꯤ ꯊꯋꯥꯏꯗꯣ ꯑꯩ ꯁꯤꯗ꯭ꯔꯤꯒꯩꯗꯤ ꯆꯠꯈ꯭ꯔꯒꯦ ꯇꯧꯕꯁꯦ ꯊꯋꯥꯏꯗꯣ ꯅꯉꯣꯟꯗ ꯉꯥꯎꯁꯜꯂꯤ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯄꯣꯠꯂꯣꯏꯒꯤ ꯁꯨꯠ ꯑꯃ ꯂꯥꯛꯄꯅꯦ ꯑꯗꯨꯗ ꯍꯥꯏꯗꯤ ꯉꯥꯏꯍꯥꯛ ꯀꯦꯕ ꯈꯣꯠꯄ ꯉꯥꯏꯕ ꯑꯣꯏꯅ ꯚꯤꯗꯤꯑꯣ ꯃꯇꯦꯛ ꯑꯃꯇꯪ ꯁꯦꯝꯃꯛꯄꯅꯦꯀꯣ ꯑꯗꯨꯗꯤ ꯂꯣꯏꯔ ꯎꯠꯂꯛꯑꯒꯦ ꯑꯩꯈꯣꯏ ꯕꯤꯁꯅꯨꯄꯨꯔꯒꯤ ꯁꯤꯠꯇ꯭ꯔꯕ ꯑꯗꯨꯒꯨꯝꯂꯕ ꯁꯤꯠꯇ꯭ꯔꯕ ꯃꯁꯛꯄꯨꯗꯤ ꯐꯖꯩ
ꯃꯥꯗꯒꯤ ꯂꯧꯔꯦꯗꯅ ꯅꯨꯄꯤ ꯃꯌꯥꯝ ꯀꯣꯏꯃꯟꯗꯅ ꯁꯤꯠꯇꯕ ꯑꯃꯇꯪ ꯀꯣꯏꯔꯝꯃꯗꯤ ꯁꯤꯠꯀꯗꯕꯅꯦ ꯍꯣꯡꯕ ꯃꯃꯤꯠ ꯌꯥꯝꯃꯟꯗꯅ ꯁꯤꯠꯇ꯭ꯔꯣ ꯐꯥꯒꯤ ꯇꯧꯕꯅꯤ ꯐꯣꯡꯈ꯭ꯔꯁꯨ ꯊꯃꯣꯏ ꯑꯅꯤ ꯇꯤꯟꯅꯔꯁꯨ ꯆꯠꯈꯤꯕ ꯑꯣꯏꯅꯤꯡꯉꯤ ꯏꯅꯥꯛꯇꯒꯤ ꯅꯪꯁꯦ ꯅꯨꯡꯁꯤ ꯍꯥꯏꯅ ꯐꯣꯡꯈ꯭ꯔꯁꯨ ꯊꯃꯣꯏ ꯑꯅꯤ ꯇꯤꯟꯅꯔꯁꯨ ꯆꯠꯈꯤꯕ ꯑꯣꯏꯅꯤꯡꯉꯤ ꯏꯅꯥꯛꯇꯒꯤ ꯅꯪꯁꯦ ꯊꯃꯣꯏ ꯅꯨꯡꯗ ꯂꯣꯠꯂꯤꯕ ꯅꯨꯡꯁꯤ